अहानबदे यamna maruiba pawama bi thamjage center na FMR lawthokibada karisu tawbangamde Mizoram MP Mizoram gi Rajya Sabha gi MP ke Banlan Bon Haikre Central Lenga ki Home Minister India amadi Myanmar gi ngamkhui paring de sambal khaba amadi promotion regime lawthoknaba lawthokibana Mizoram amadi Myanmar gi ngamkhui paring de makhoi gi machin manaw kaya di sambal gi wangmada leikhergani isu asita karimata center gi thak asida tawbangamde ngarang sathakibara Rajya Sabha ki mifam de isu asigi matang da pukhanaba gi matam pikide Mizoram state ki oina de masi warning issue amani India Myanmar lonaba mafam asi sambal khadringai da mafam asi British na lenga Karamba fencing tawdrabadi Mizoram gi meeoi kaya di lawu singu amadi nga phaba gi thabuk ti phanglaroi haina phangdorakhi aduga atop update amadana Lok Sabha election manungda leibak asida CAA satnaragani Amit Shah Lok Sabha election mamangda Citizenship Amendment Act satnaba hauragani haina Home Minister Amit Shah na phangdokre New Delhi da pangthokpa ET Now Global Business Summit ka saruk yaruduna Home Minister Amit Shah hai haukiba ing 2019 ki December da pass tawduna ek oikraba Citizenship Amendment Act 2019 asi lakadori ba Lok Sabha election mamang da notification thoktuna leibak asida satnaba hauragani haina phangdokhi mahakna makha taraduna ek asi chatna hanbada kanagumbana minority oiriba Muslim community da lan lamjing duna haiba CAA asi makhoi gi citizenship oiba adu mangkhragani haina sandokliba adu aranba yumpham yaudabani Hairiba ek asidi leibak asida sangjafam lawduna leiriba miyam de leibak asigi citizen pibani lawthokpa natte haina sengdokhi ningsingba yabadi hairiba CAA sin 2014 gi December 13 phawbagi marungda Bangladesh Pakistan amadi Afghanistan da ki sanglakkiba non Muslim haibadi Hindu Sikh Jain Buddhist Parsis amadi Christian learning setpa miyu sing de leibak asigi citizen oibagi ayaba pigani haina yauri haiki panbe abadi hairiba ek asi sanhanaba hotnabada opposition party na sanaba yaroi haina Congress amadi atopa opposition party singna taksinduna lakibani ahanbada yamna maruiba pawam abdi thamjage Jenims ki complex manung da khamduna leiba gypsy amada si baksang ama phangle ngasi nungtin pung ahum rum taba matamda Jenims complex manung da khamduna leiba gypsy amagi manung da si baksang ama leiramba thengnare hairi pawasin hai si baksang yauduna leiramba gypsy adu Jenims ki mamang thangba gate manakta leiba SBI gi ATM booth manakta khamduna leirambani hojik phawbagi oina leikidraba mi edu sapsaba masak min khangba ngamdabaga loina matau karamna siram libano haibadu khangba ngamdri leikidraba mi edu sahi kunga manga rumgi lenga oigani mahangna gypsy manungda siraga leiramba adu da yu yawba chekhau ama mobile phone amaga suleramki gypsy adu su hanglamki haidi asi baksang adu hospital da lakpa mi singna thengnarakibani Police ta pau piraba matungda forensic expert ki kangbu laktuna yengsilaba matungda asi baksang adu thodok thokphamdagi lawkhatlaga Jenims ki mirel sengda thamkhre hairi aduga mathing ki update asina case mai pakre haina court ki harauna thorakhiba ukil ama case mai the horoba ukil na phubadagi laikan nakre yamna tang tokpa thodok ama oina case mai pakle haina court ki harau taram na thokhiba ukil ama case mai the horoba ukil ama na court complex ma ta phubadagi soktuna laikan nakre loina na ukil ama bu puriba ukil adu bu logi matuk na serak piu haina police tawakat tre hairi anga ko amma oiriba thodok asi ngarang nungtin pung mari kimne trang waram taba matam da Chandan district headquarter da leiba chief judicial magistrate Chandan la thokibani phubadagi soktuna laikan nakra ukil adu maming na kaisang Kofam Kansowa sahi kuntra pokwa SK Laidum Kawi Chandan district ke Khudmirlung village tagini Magna district legal services authority Chandan gi remand advocate oina leibani hairi magu phuribo ukil aduna bar association Chandan gi general secretary oina thopuriba LS Simon Kawi masari sahi ni phurom sure leifam Chandan district ke system village tagini hairi pawasin hai kumda 2021 dagi lakiba domestic violence ki case ama ngarang asi ZAM Chandan gi court se thaki maduda advocate kaisang kofam konsawana paiba case adu mai pakpangam ki case loiduna court gi thorakpa matamda court yat manakta case adu gi atoppa mai kai de lepiba advocate SK leidunna nahak yamna khang haire haiba yauna atiba wahi kaya ngang saklaga khanguduna khut thaduna phurakibani hairi maduda advocate kaisang kofam kansowa gi haksang na kongi sarukta sokpadagi khudakta primary health center Komla thabita pukhatuna lainki lena ukil amana kuthaduna phukiba thodok aduga mari lena Chandan police station da advocate kaisang kofam kansowana wakachirun ama sufficient kre hairi aduga mathang update asina thoklibi irang asta kana gumba individual kharna hena irang thokpa yaba thabuk tobiganu asangka sar
lamdam asida thoklibi irang asta kanagumba individual kharna herna irang thokpa yaba thabuk tobigenu haina forum for restoration of peace ki convener asang kasarna phongdokre wafam asing asi tangkul nupi amana yono polom khara munbi aure haina video ama viral oirakpadagi thodok adu chenaba Meeoi amadi victim sing city police station na phamin naduna wari sanaduna warisin purakpada phongdokibani magna makata na hai manipuri irang thokal loisi hairabadi yelhomi proof sing punna wakal phamin naba mathautai Imphal East community Imphal asi community punna tawam pham amani aduna ikoi masel amato oina nungsi chanan laimina batangai fade loina law and order by the state forcing na makhoi gi mathau tawjusan tampaki mafam khada lambi da asat awok sing sek tawbuna sing bakaya sathaba asina irang hena kan na thoklak pai yai amadi ngasi gi thodok asigi warisin ama purakpa matamda tampaki imasing amadi CSO sing na laktuna warisin ama purakna bakhona kiba adugi damakda thagat paga loina na asigumba thodok asi matung damuk hanna thoktana ba ikoi punna kanna honna minasi haina phungdoki